Online Manipur YouTube channel swing biri bamayam pum nang po amuka nataram loksari ahan badayam namaru iba pawam update thamjage Kuki militant Singda Singda Amdi Kadangban part 1 da Nongmei Kapsillktuna Landarakhre Kadangban part 1 gi khunja kaya ahingda lanjenakre haukiba me ahumdagi hauduna Manipur da thokliba kanglu kirang asida mari lenena matam sangna kanglu ani gi marakta khut thoknabagi thodok-sing tarudraba matung da ngarang numidang weram pung mari gi makhai Rom taba matam da khulai matik sana paiba Kuki militant Singna Imphal West ki Singda Amdi Kadangban part 1 da Nongmei Kapsillktuna Landarakhre khunja kaya ahingda lanjenakre hairi press na phangba pawgi matung ina matam khana Nongmei Kapnabagi thodok-sing lebraba matung ngarang numidang weram pung mari gi makhairum taba matam da Kangpokpi district ki Kangsu police station na konba kharam baifai khulrom da ki Imphal West district ki Singdarom da Nongmei Kapsillktuna Landarakhre loyana numidang gi matam da Kadangban part 1 da Kuki militant Singna Nongmei Kapsillktuna Landarakhre hairi thodok asi lamsang police station gi manung sanba Kangsup Singda lambi gi apun lok turen manakta laiba smart tank school mamangi lambi da thokibani ngarang dang pung taraga minute kunrom taba matam da phaba makan gi khulai paiba Kuki militant Singna golsung manakta laiba kungani thoi suba Assam Rifles ki kem maya gi sing lambi da gi kumtharak laga smart tank school rom da gi aduga mathangi update asna Nongmei taruk Maru kungani pan phagatle Manipur thoklim pamna thodok-sing asiga mari lenna security force lokalakpa section thaurangi saruga moina ngarang Imphal West Imphal East Kakching Kangpokpi me Thobal district ki tongan tongan mafam sing da operation chathakre hairi operation adu da Imphal West amadi Imphal East tagi Nongmei taruk ka payari ba Maru kuntraga nimpan bom nipan phagat pangamle hairi loina na tongan tongan mafam sama kulumdoi da hangdokpa check posting da lu thugai ba mioi lising wasanga yankhai gi mathoi phagat pangamle hairi aduga top update amana pokso case ta senuba mioi amakap tuna lamdai rapist khangembam sanjoi RPF na hatpani haina claim tawrakhre video sing bibagdam tamam phung nong po mukana tagat chari anu update kidamak tanung si video channel na subscribe to biramu. Thank you so much.